Sagolban ki Ex MLA Loken ki mayumda wal manakta nupi amana Khao amada porokpa Potsem Jadu thamjilam lehaina social media singda CCTV footage thadurakle. Mathak makha paraga torokpa military amadi alliance singe attack ta TDA Thadou Defense Army asiba fainam yaure haina social media singda kapnabagi video thaganarakle. Sikhiba miyoi chapchana kiyamuk sukhibano haiba makhataba update ngaiminase. Scheduled tribe status PU haina kedal thandun protest daukre. Assam the lady Manipur community that scheduled tribe status PU haina hokiba irai numita Guwahati gi chachal protest site kendal thanduna protest daukre. DVI amasung United Manipuri Association Assam na punna sinduna pangthokiba protest adu numidang waram pung manga dagi hauraga athengba hin phaw chathaki haide. Mahiroi sing nupi amasung senior citizens sing na sarug yakiba protest adu da kendal paiduna amasung khudak scheduled tribe status Assam da khundarba Manipuri sing da PU na demand tobo warol sing iba play card sing paike protester amana ST status yaudrbadi aikoige identity lam amasung culture asimut kharkani haibagi akiba leire aikoina masibu kanba pame amasung isana lengak saba pame haike Assam police ki maikai de ki thohaning daba thodok thoktana bagi damak yamlaba person singna protest tawriba mafam adugi akoibada ngak senduna leike adubu protester na assembly tamna satpa natraga lambi thingbagi thaba amata tawdana yamna peace oina protest adu pangthoke protest da Beltola Hatigaon amasung Narengi da leba Manipuri chatruk chatre lomna saruk yakhi haide. Wakan nipam chathaduna IDP sing mayumda hanjingadaba numit masing thiba haurgani haina khurajam athobana phongdokre. Governor na IDP sing December tha phawbugi manungda masa masa gi mayumda hanjilhangani haikiba wafam adu thabakta ontholakpa ngaibo ina ngasidagi numit masing thiduna uripoki mafam amada miyamna wakan nipam chathaba haurgani haina hukumi gi convener khurajam athobana phongdokre. Ngarang tongan ba mafamda leiba relief camp singi IDP sing na kangla gi nongsup thangba thong mamang da punduna makhoibu masa masa gi mayamda hanjilhalo sangai festival pangthokpa yaning de habo kholau kya lauke mafam adu gi masing yamlaba IDP sing aduna uripok mai kai tamna flyover bridge landuna pendabu kholau ka loina khongsat makhata na lakhe makhugi khongsat adu uripok asom laikai basketball ground phawba lakhe loina na mafam aduda IDP sing committee gi lusingba sing amade kokomi gi lusingba sing puna mifam pangthoke mifam aduda IDP gi committee gi lusingba sing na makhoina thengnariba amadi thengnarakhiba awaba pendaba sing adu phongdokhiba ga loina na makhata na kari tawgada gi haibagi apamba sing su phongdok na ke mifam asina ngasidagi hauraga uripoki mafamda governor na IDP singbu masa masagi mayumda December phawbagi manungda sanghaningi haikiba wafamado thabakta onthokba ngaibo ina numit masing thiduna wakan mifam chathaba haina yana ki haire loinana numit khudigi governor da kaidongai IDP sing masa masagi mayumda sanghangadagi haibo wahang hangani chathagadoriba wakan mifam asida miyamna saruk yabiu lengak na nampuda sangai festival pangthoklabasu miyamna sawatabadagi mai pahankhide asumna changsingadoriba khongjang asida su miyamna mapung phana sagatpiyo IDP sing masagi mayamna sanghanbada sanghandaba yaroi haiba phirep ko loina khongjang asi changsinmena se haike Nakala maromda khongjang handokle haide December ani dagi Imphal Ukhrul lambi amasung Imphal Kaibi lambi matam kakta thingjingani haina tawramba khongjang adu handokle haina bridge construction demand committee Iril River Convener White Bosan Thadou Cherol amana haide Cherols na hai huidrom sector lona bada sarba thong adu lusinga ba mari lenaba contractor amasung executive engineer masala tuna thabak hawhalabanina lambi thingbagi khongjang ase handokpani haide Sangai festival da stall pham libasing deposit hanjinna bagi pot yon ba ngamkhidra haide Manipur lenga ki tourism department na sinduna numit tarani chopna chatharakpa Manipur sangai festival ngarang losin khrei festival asida mi yengba lakpagi chang aduki matik name khrei stall hang libasing su deposit ki senpham phawba hanjinna bagi pot yon khidrai ngarang losin ba phawba da pham khiba stall sing di mari lenaba department ta lupa lising tara dagi lising kontra phawba gi tham khiba deposit tagi senpham sing phawba hanjinba ngamkhidaba na stall pham libasing Asobu say thing pankhe main benu oiriba hapta kangjebung da punna stall chatruk lom semlaga thamkhe adu government ki department sing yauna hangkhiba tharaga aroiba numit phawda stall punna jamarom damak phamkhe hariba stall sing adu su pojon ki de hari 2023 ki May 3 dagi thorakhiba Manipur gi irang na maram oiraga lanjanarak tuna relief camp sing da lairiba IDP sing na sangai festival pangthokliba se Manipur da irang laitre haibani maramaduna makhoi mayum da hanjilage government na makhoi bo hanjil hangadabani hana
demand taurakibane kokomi amasung IDP singna sangai festival asi boycott tauduna tongan ba khongchang kya changsalake makugi khongchang asida miyamna su asobu support taubadagi festival asida miyam yengba lakna khidabane sangai festival gi stall hangliba singda asobu saitheng piki stall hangliba singna pot amata sitpa amasung yonba namna khidaba haibasi festival asige mamangi haukiba edition tarama thoida amukta su thokidriba amane ahoba numita men benu oiriba hapta kangjebungda ticket chahum kun ini sanba numita samri kunthra humni sanba numita changa humra humdoi marini suba numita chahunga sumna taret mangani suba numita chahum nifuma thoi tarukni suba numita chahum taramapan taret ni suba numit chahunga kunthra ka taret nipani suba numita chahum nifu ka taret amasung mapal ni suba numita ticket changa tarama thoi yon ke hare festival asigi haukiba numit singda men benu yauna mafam kya da mi itak tak na satharak labasu mapal ni sanba numit ki numidang da khumal lampak archery stadium da pangthokiba sangai music festival da performance tawkiba English band blogi isai taba lakwa mi gi masingde adumak yamna ukhe taranithoi suba Manipur sangai festival asigi ngarang aroiba numita Miss sangai festival su pangthokhe khumal lampak archery stadium da satharakpa sangai music festival da Indian rock band Girish and the Chronicles ke performance pike numidang athengo phawba sathakiba music festival aduda isaibu pamjaba mi kiyana yengna khiyare South Delhi da mathol mari gi building mai chakpada mioi mari sire atopa amana sokle South Delhi gi Tigre extension da leba building amada thokiba asawa mai chakpagi thodo amada mioi mari sikhiba ga loinana atopa amana sokle hana police na phongdokre senior police officer amana phongdokpagi matungina mathol mari leba building aduda maidu ngarang midang pung 3 makharom tabada haurakibane mahana haike thodo adugi paw phangbaga police sangsinba matamda building apumba du mai saklamba thenake maidu building adugi ground floor da leba khunguk ki dukan amadagi hauраklaba matung atai mathol singda makata na sandorakiba oiramba yai thajanare haina official duna phongdokle bana haiki rescuer singna building adudagi nupi ama yauna mioi ahum sina phangbaga loinana soklaba nupi anina kallaba matung hospital amada pukhat ke hare UP da nomai safam thugai kre hare Uttar Pradesh ki Meerut district ta laiba forest area amada aronba nomai safam ama thugai ki baga loinana mioi ahum phare haina police na ngasi phongdokre Police officer lemana phongdokpagi matungina akal namba paw phangbadagi ngara numidang police na Meerut district ke Hantinapur police station gi manungsan na laiba Khemipura Kola forest asathaba red amagi manungda nomai safamadu thugai kibane mahana haiki mafamadu dagi saba loiraba amasung loidriba 315 bore amasung 312 bore gi nomai sing country made pistol sing nomai gi barrel sing drill machine sing spring sing nomai sabada changba atai polam amadi khujukolai sing phangki hare Luhongpham da kapnabada ani sire ama sokle Punjab ki Ludhiana district ta pangthokpa luhongbagi thoram amagi manungda yanadaba mioi kangbu ani gi marakta nomai kapna rakpadagi mioi ani sikhre amasung atopa amana sokle haina police na ngarang phongdokre Ludhiana gi Pakhowal road ta ngarang numidang pangthokkiba luhongbagi thoram adugi daba mioi kangbu ani do bartan tawkhibane kangbu ani do amana Subam Mota kauba amana lusingbani amasung atopaduna Angkur kauba amana lusingbani makhoi ma case ke amuk mayok nari bani hana police na phongdorakle police officer lamana phongdorokgi matungina kangbo ani du lohongpham du da thengnabaga loinana ahan bo wafam kharagi matangda marai tawnarakhi amasung matungda khut thongnarakhi bani haire officers na hai kib da thodo adugi matung active singa do mafam adu dagi sen khibaga loinana police na makhogi mathakta party ane asanhaita amasung arm ek ki makhada case ama lokhale haire